Chuse Kanoga Ramubaga Biren Canary and Haiba Maitaiga Naga Canary Maitaiga Tankul Canary and Sapidaba Madukaki concept to Muga questions of chicken on top of the head Maitaiga Naga Canary Maitaiga Duga Canary and Togusima Touragumshi Honorable Minister Singh Honorable Chairman Honorable MLA Singh Chief Secretary Law Commissioner Masisi Manipurgi history da transportation gi lamda Manipur siamna terrain toiba singi lamba singi lam sidai da nong sing tar ko matamda even nong sing ta dra baw da ngarang nahan khongsang gi da landslide torokna lambi da indharakna to na ngang am leitri ni adagi lambi si akhoi gi sing si am soft soil loiba adagi forest mangdharak posina maram orga landslide ko mogi muthok posina sathok sasin da yamna bera leiba duna home ministry da koi takna dana lakpani manipur gi hill gi district headquarter khatna major hill gi area sing si heli service na cover topina ba adu kind enough mamangi 2018 dagi koi function to wa hokre handaki sidai I appreciate khasim wasum aduga transport ki leiriba secretary director Makhoigi amna hard work effort tuna infal ukrul sungasi launching program pangthok program misini sugumba program sida ukrul da leibiriba ukrul gi isili nauksing matang kuina awana tarakpa matamda ana yek yarakpa matamda thokai gi sathok chasin se ana ba me yarakpa thu hospital da rims ta puninge gyms ta puninge ba madugi leirama difficulties khudong sa da mayam adunga ngasi ko bonumit gi isorna sanbire na logi ana maduda ukrulda mayam leibiriba president tangkulong nagalong president tangkul unaulong president tangkul sanaulong tangkul katamlong saglong tangkul mayor ngalalong loinana Deputy Commissioner, SP, other Sarski leaders sing, Marup Sumatai, Adugatai, Liberiba, Ukrugi Prazapunamak, a Shorgi Mingda, Mayamda, Blessing Pijari, many Kragi Matunga Lakador by helicopters, service, Aduda Mayamna, Harakaramna, Opiba, Aduga Swayangam Yagana, Saliba Punamak, Aduga Matunga Lakada Punamaksu, Swayangam Yagabo, Oishunu, Haidana, a Soran Nizari, Adu Airport Liberiba, Director. Airport ki friend aduga director transport aduga te official mayam pun mo soi thagale khoi huji helicopter service si khoi government je lapu 2017 dai khoi government se lakse bani 2018 dagi khoi si gi service si ho bani kaini na fai honorable prime minister modi ji thagasri matam du da rajnath ji na home minister oi matam dudagi hoki bani adu huji honorable union home minister amisha ji na so khoi second manipur gi leiriba strategic oiba aduga terrain mayam si yang kan man another helicopter service ani suan bi haiba kanda amaga mu pibirakna hosiksi state government na 25% biar toba aduga central government na 75% biar to bir kanda salai ba helicopter ni huji khogi mamang da huji koi hana tawgrisi imphal sosanpur laikre imphal aizol bhaya sosanpur laikre imphal lairok maugi laikre imphal dimapur bhaya lairok sing laikre huji koi imphal ukrul ngasi launch to buni aduna ekhoi atai jaga sing haiba tare walhoriba district headquarter khadana tana atai atopa jaga sing dasu khoi masi yohonna ba kan honari ya anouba ani suba helicopter service gi khoi tender process hore 7525 ta hujik amana salairi ama athuba matamda laani abdu gi home ministry na ayaba pirakhre ana hujik khawba last 5 years the helicopter service man passenger lising kuntrama thoi ga chamaga humpu humdoi koi baiku aduga akoina approximate pungsi 2500 hours total cost is 62.97 crore machine sai gi do 7525 ta adu maro ina akoina 23 the new heli service road connecting Imphal to Susanpur, Imphal to Aizol Bhaya Susanpur, Imphal to Lairok Singh, Imphal Dimapur, and Lairok Singh. See, okay, launch Hana Togre. Aduga rate se, okay, Hanagi, Paisasi, Ising Ohum Sama Kagan Toromane, the Honorable Union Home Minister, the Quena request or Matunda, Kaki Praja Singayamba, Light, a pocket of Bongapini, who Kagi Satya and the Senator with the Gi. Coming long, Imphal. Subsidized as a Jiribam Imphal or Imphal Tamilong si Hana listening Ohum was Sami Changa Yorum, listening in Chamada,
ꯑꯗꯨꯒ ꯂꯤꯁꯤꯡ ꯑꯅꯤꯗ ꯍꯟꯊꯈ꯭ꯔꯕꯅꯤ ꯁꯤꯃꯤꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯒꯤꯁꯨ ꯅꯍꯥꯟ ꯀꯦꯕꯤꯅꯦꯠꯇꯗꯤ ꯂꯤꯁꯤꯡ ꯑꯍꯨꯝꯂ ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯂꯤꯁꯤꯡ ꯑꯅꯤ ꯆꯥꯝꯃꯉꯥ ꯄꯥꯏꯔꯤꯕꯗꯨꯗꯩꯗ ꯁꯕꯁꯤꯗꯤ ꯔꯦꯠꯇꯨꯗ ꯑꯗꯨꯝ ꯇꯧꯅꯕ ꯄꯤꯅꯦ ꯇꯧꯕꯤꯌꯨ ꯑꯗꯨꯃ ꯔꯦꯠ ꯍꯟꯊꯔꯒ ꯄꯤꯔꯅꯤꯀꯣ ꯎꯈ꯭ꯔꯨꯜꯒꯤꯁꯨ ꯂꯤꯁꯤꯡ ꯑꯅꯤ ꯆꯥꯝꯃꯉꯥꯗ ꯃꯗꯨ ꯃꯌꯥꯝ ꯌꯥꯕꯤꯔꯣꯀꯣ ꯍꯔꯥꯎꯔꯣ ꯍꯔꯥꯎꯔꯣ aduna mayam punamak communication habsi yam tangai phade maru ena manipur heli service ki yam maru oi basi kari gino hakan akhoi lakpa kanda ai arunachal chale guwahati chale amma tawre atho khai gi silong chale mi gi loi leiramme ada akhoi gi government do lakanda akhoi si kerom saninga su atho khai ukhur saninga su mau saninga su jiri saninga su adom upai leitamina sorok si dai da pung mari manga ka torka sai sorok ki phagraba sorok ni do matam da helicopter service yam tangai phade na tawbadagi tawjagi bani aduna ngasidi atho kai ana ye any emergency ama yorko matamda helicopter service na khoida adugi matik kana ba pire aduna adagi amana ngasigi hujiki ukhulgi helicopter service launch tawbasi ka mari lene na ina appeal tawning base ngarang soi lamlai da meeting amada ai haijagrabani lamlai area da makhalamutagi lambi da kari da donation tawba khotpa tawbiranu haidana donation madugi tangai phudaba darkar lebising ai office la ga ip ge hairam ma ni ngan khurgi si naw na su masa masa asoy ngam khra yaw bu su ngak na raga issue se kano ga ramui bha ga biren ga khanare na haiba maitai ga naga ga khanare maitai ga tangkhul ga khanare na sapi deba madu khaki concept tu ga koi sense tau se kenom tau bude hekta maitai ga naga ga khanare maitai ga du ga khanare na tau sima tau gumsi x tu ga khanare na tau si aduga ban tawbiri basing ai makha tana security su tawre aduga makha tana moi bha tana da badagi tawbuni hai adu lambi ram khang da pesa khai khotpa adugumba su tawroi aduna bando hangtok piro ai lamna mayam dai request tawjari ana wafam khrasi thamaga hujiki mayam su mo aduda pairak kadamnina mayam gi dharma gi chanabi kari kari su tawbi kada boiramani akhoi khulda adu mayam punamak isona chanbi bo yo tek da kaida bo yo अखोई पुनमक शांति हलक्पा मणिपुर दा इंग सिगना अखोई हानगुना लेमिनबा नुसी जानना अखोई पुनमक लाइक खुरमसी थैंक यू थागतचरी जय हिंद